Manipur News channel mayam taram oksari loina ngasi mar pau pijari ahamada wari sanabada saruk yanaba amuko amadi Fox mihusing Delhi-gidamak Imphal thadokre. Ministry of Home Affairs na sindana Maitei amasung Kuki Jo community gi CSO singi marakta hayeng Delhi-da wari sananaba thorang tawribasida saruk yarunaba All Manipur United Club Organization amuko gi President Nando Luwang na luchingba miyoi ahumna saba mihut kanggo ama Delhi-gidamak ngasi Imphal thadokre. Wari sanaba asida Federation of Civil Society Organizations Fox gi mihut ahumna saba mihut kanggo amasung ngasi Imphal thadokre hairi Nando Luwang lusingba amuko gi mihusing aduda advisor Danabi Laisam amadi Ito Tongbram yauri. Aduga Federation of Civil Society Organization host ki makedana luk asigi acting president BM Yaima amasung wangang loi Haisnam James yauri. Amuko gi president Phairoizam Nando Luwang na telephone kutangda North East laptop hongtokibada hayeng Delhi-da wari sananaba thawang tawriba asida saruk yarunaba Ministry of Home Affairs ki makedagi amukoda silhai oina khangalaki state asigi miyamgi apamba ama oiriba Manipur territorial integrity kahandana thamba haiba wafam asida amukogi makedagi mifam asida puthokani yumfam yaudaba claim da Manipur thugaiba yaroi haina amukogi phirep ohongwa leite haina jupongtoki. Kukizo amasung Maitei community gi CSO singi marakta hayeng Delhi-da wari sanagadoriba asida Federation of Civil Society Organization Fox ki miyoi ahumna saba mihut kanggu amasu saruk yagani haina Fox ki makok thongba luchingba amana North East Live ta phongtorakpaga loinana Manipur apunbagi saktamda yumfam oiduna amadi masibu hena chachalanaba pandamda hayenggi mifam asida saruk yagadabani. Issue asi Manipur miyamgi amadi state asigi apunbagi issue amani luk asina Manipur integrity gi damak khongpham chena lepkani haina chu phongtoraki hairi. Pawgi likun amagi matung ina hayeng community anigi CSO singi marakta wari sanagadoriba asina saruk yarunaba coordinating committee on Manipur integrity kokomi amasung United Committee Manipur UCM-dagisu Ministry of Home Affairs na baton tawraki hairi. Adubu nakal anigi marakta wari sanagadoriba asida Kukizo gi oina karamba lup saruk yagani haibagi matangda chap chana khamba ngamdri. Makadaba update law and orders fail oire haiduna Manipurda PR thongkiba nate CM oinaba claim tawroktabadagi thongkibani Amit Shah. Ngarang ahing pung 2:36 tabada Lok Sabhada Manipur President rule thambagi matangda ayaba pikhraba matung asi ayu anganba pung 3:57 tabada Rajya Sabha dasu Manipurda President rule thambagi matangda ayaba pikhre. Amuramda law and orders fail oire haiduna Manipurda President rule thongkiba nate Chief Minister pham thadokhraba matungda MLA singi marakta Chief Minister pham punaba claim amata tawroktabadagi Governor na all political parties singa khanaraba matungda Manipurda President rule thongkibani haina Union Home Minister Amit Shah na House da thongkre. Makadaba update da bom thamjalamle saknaraba sisakpa amadi Manipur film gi actor amasu oiba Raju Nonggi mayumda sakangdabasina bom ama thamlamle. Police-dagi phangba pawgi matungina bom adu ngasi ayuk Thamaiban Assembly Complex maningda leiba mahaki mayumda ayuk pung 3 lom tabada thamlomkhibani. Bom thamlamle haiba imung manungna thengarakpadagi police-da paw pira matungda Manipur Police ki bom disposal squad team ama laktuna asoi angam yauduna luktokre. Bom adu kanana karigidamak thamlamlibano haiba hojik phawgi oina sab chaba khamba ngamdri hai. Makadaba update da Kuki singna highway singda athingba piba amasung khulai thadoklaba matungda condition yauduna wari sanabana sungani Federation of Home. Lakleba April 5 da Ministry of Home Affairs na Kuki gi CSO singa Maitei gi CSO singa wari sananabagi silibam pham asi central government na peace laknanaba thabak tawri haiba utnaba matam lenanaba khongthangni haina Federation of Home gi General Secretary Y Sam Kumana kuyek pidana thokpa serol amana phongtorali. Serol aduna makha tarduna hai khongthang asina yelongwi singi kanaba amata phangloi Kuki na wari sanadringaida condition ahum thongkre. Anba condition da Maitei amada Kuki taba phamda changandaba ani subada separate administration gi wari sin purakpa ahum subada sei ama ceasefire agreement tawuni ekoina wari sanage saruk yage hairabadi ekoi gisu condition thamgadabani. Wari sanagadoriba asi karamba Kuki gano wari sanaba asida yagodoriba singa si India gi citizen la karamba matamdagi Manipurda leiraki haibado hana khanganbam thui. Maduga lamsi yelongmi yek salai leiba singini makoina laklaga khunda salakpani haiba sisu makoina yara matungda wari sagadabani. Maduna tana Kuki na condition thamlaga wari sarabadi mifam adu makoi condition aduda wari sabada yare haina Kuki na logani. Madugi kanaba adu Kuki na logdana matung tarakpada makoina piba condition ahumdi wari sanakre haina khudongchaba lawrokloi hainingai leite. Wari sanabagi mahut central government na subject ama oiriba national highway sing apung phana free oina chatok sin yahanba amadi sing
ꯆꯤꯡꯗ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯂꯥꯏꯐꯝꯁꯤꯡ ꯑꯃꯁꯨꯡ ꯄꯨꯋꯥꯔꯤ ꯑꯃꯗꯤ ꯅꯥꯠꯀ ꯁꯥꯒꯣꯟꯅꯕ ꯃꯐꯝꯁꯤꯡ ꯉꯥꯛ ꯁꯦꯟꯗꯨꯅ ꯀꯥꯏꯍꯟꯗꯅ ꯊꯝꯅꯕ ꯍꯥꯟꯅ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯩꯇꯩꯗꯤ ꯊꯦꯝꯃꯒ ꯌꯥꯅꯤ, ꯈꯨꯠꯂꯥꯏ ꯄꯤꯊꯣꯛꯏ, ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯏ ꯍꯥꯏꯗꯨꯅ ꯑꯄꯪꯕ ꯁꯤꯕꯁꯨ ꯇꯧꯗꯕ ꯐꯩ꯫ ꯀꯨꯀꯤꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯂꯣꯏ, ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯇꯧꯕꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯄꯤꯁ ꯄꯨꯔꯛꯄꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯒꯅ ꯒꯣꯚꯔꯟꯃꯦꯟꯠꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ꯫ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯗꯨꯅ ꯌꯦꯜꯂꯣꯃꯤꯁꯤꯡꯒꯤ ꯏꯟꯇꯔꯦꯁ ꯁꯣꯛꯍꯟꯕꯗꯤ ꯌꯥꯔꯣꯏ꯫ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯃꯈꯣꯏꯒꯤ ꯃꯔꯝꯗꯝ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯠꯇꯨꯅ ꯂꯥꯟ ꯌꯥꯎꯕꯒꯤ ꯋꯥꯐꯝ ꯂꯩꯔꯒꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯖꯕꯅ ꯐꯒꯅꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯎꯇꯥꯡꯕꯤꯒꯤ ꯄꯣꯠꯂꯨꯝꯁꯨ ꯄꯨꯔꯣꯏ꯫ ꯉꯁꯤ ꯐꯥꯎꯕ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤ ꯁꯨ ꯇꯧꯅꯕ ꯇꯣꯛꯇꯕꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯇꯨ ꯃꯅꯤꯄꯨꯔ ꯃꯁꯦꯠ ꯇꯥꯟꯅꯕ ꯑꯃꯗꯤ ꯄꯤꯁ ꯄꯥꯝꯖꯕ ꯌꯦꯜꯂꯣꯃꯤꯁꯤꯡꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯤꯕꯁꯤꯅꯤ꯫ ꯉꯁꯤ ꯇꯨꯡ ꯀꯣꯏꯅ ꯇꯧꯗꯅꯕ ꯁꯨ ꯇꯣꯛꯇꯨꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯊꯕꯛꯇ ꯑꯣꯟꯊꯣꯛꯐꯝ ꯊꯣꯛꯏ꯫ ꯃꯅꯤꯄꯨꯔ ꯌꯦꯜꯂꯣꯃꯤꯁꯤꯡꯒꯤ ꯑꯄꯥꯝꯕꯅ ꯅꯥꯊꯩꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯇ ꯀꯨꯀꯤꯁꯤꯡꯅ ꯍꯥꯏꯋꯦꯁꯤꯡꯗ ꯑꯊꯤꯡꯕ ꯄꯤꯕ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯀꯟꯗꯤꯁꯟ ꯌꯥꯎꯗꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯆꯨꯝꯒꯅꯤ꯫ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜ 5ꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯀꯨꯀꯤꯒꯤ CSOꯁꯤꯡꯒ ꯃꯩꯇꯩꯒꯤ CSOꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤ ꯁꯤꯜꯂꯤꯕ ꯃꯤꯐꯝ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯤꯁ ꯂꯥꯛꯅꯅꯕ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕ ꯎꯠꯅꯕ ꯃꯇꯝ ꯂꯦꯟꯅꯅꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯥꯏ ꯁꯥꯝ ꯈꯨꯃꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯌꯦꯜꯂꯣꯃꯤꯁꯤꯡꯒꯤ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯂꯣꯏ꯫ ꯀꯨꯀꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤꯉꯩꯗ ꯀꯟꯗꯤꯁꯟ 3 ꯊꯝꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯀꯟꯗꯤꯁꯟꯗ ꯃꯩꯇꯩ ꯑꯃꯠꯇ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯗ ꯆꯪꯍꯟꯗꯕ꯫ ꯑꯅꯤꯁꯨꯕꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ꯫ ꯑꯍꯨꯝꯁꯨꯕꯗ ꯆꯍꯤ ꯑꯃ ꯁꯤꯖꯐꯤꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ, ꯁꯔꯨꯛ ꯌꯥꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯀꯟꯗꯤꯁꯟ ꯊꯝꯒꯗꯕꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤꯕ ꯑꯁꯤ ꯀꯔꯝꯕ ꯀꯨꯀꯤꯒꯅꯣ? ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤꯗ ꯌꯥꯎꯒꯗꯧꯔꯤꯕꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟꯂ? ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯛꯈꯤ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯈꯪꯍꯟꯐꯝ ꯊꯣꯛꯏ꯫ ꯃꯗꯨꯒ ꯂꯝꯁꯤ ꯌꯦꯜꯂꯣꯃꯤ, ꯏꯌꯦꯛ ꯁꯂꯥꯏ ꯂꯩꯕꯁꯤꯡꯒꯤꯅꯤ, ꯃꯈꯣꯏꯅ ꯂꯥꯛꯂꯒ ꯈꯨꯟꯗꯥꯁꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯈꯣꯏꯅ ꯌꯥꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯁꯥꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇꯅ ꯀꯨꯀꯤꯅ ꯀꯟꯗꯤꯁꯟ ꯊꯝꯂꯒ ꯋꯥꯔꯤ ꯁꯥꯔꯕꯗꯤ ꯃꯤꯐꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯕꯗ ꯌꯥꯔꯦ ꯍꯥꯏꯅ ꯀꯨꯀꯤꯅ ꯂꯧꯒꯅꯤ꯫ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯑꯗꯨ ꯀꯨꯀꯤꯅ ꯂꯧꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯈꯣꯏꯅ ꯄꯤꯕ ꯀꯟꯗꯤꯁꯟ 3ꯗꯤ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯍꯨꯠ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯕꯖꯦꯛ ꯑꯃ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯌꯥꯍꯟꯕ ꯑꯃꯗꯤ ꯆꯤꯡꯗ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯂꯥꯏꯐꯝꯁꯤꯡ ꯑꯃꯁꯨꯡ ꯄꯨꯋꯥꯔꯤ ꯑꯃꯗꯤ ꯅꯥꯠꯀ ꯁꯥꯒꯣꯟꯅꯕ ꯃꯐꯝꯁꯤꯡ ꯉꯥꯛ ꯁꯦꯟꯗꯨꯅ ꯀꯥꯏꯍꯟꯗꯅ ꯊꯝꯅꯕ ꯍꯥꯟꯅ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯩꯇꯩꯗꯤ ꯊꯦꯝꯃꯒ ꯌꯥꯅꯤ, ꯈꯨꯠꯂꯥꯏ ꯄꯤꯊꯣꯛꯏ, ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯏ ꯍꯥꯏꯗꯨꯅ ꯑꯄꯪꯕ ꯁꯤꯕꯁꯨ ꯇꯧꯗꯕ ꯐꯩ꯫ ꯀꯨꯀꯤꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯂꯣꯏ, ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯇꯧꯕꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯄꯤꯁ ꯄꯨꯔꯛꯄꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯒꯅ ꯒꯣꯚꯔꯟꯃꯦꯟꯠꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ꯫ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯗꯨꯅ ꯌꯦꯜꯂꯣꯃꯤꯁꯤꯡꯒꯤ ꯏꯟꯇꯔꯦꯁ ꯁꯣꯛꯍꯟꯕꯗꯤ ꯌꯥꯔꯣꯏ꯫ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯃꯈꯣꯏꯒꯤ ꯃꯔꯝꯗꯝ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯠꯇꯨꯅ ꯂꯥꯟ ꯌꯥꯎꯕꯒꯤ ꯋꯥꯐꯝ ꯂꯩꯔꯒꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯖꯕꯅ ꯐꯒꯅꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯎꯇꯥꯡꯕꯤꯒꯤ ꯄꯣꯠꯂꯨꯝꯁꯨ ꯄꯨꯔꯣꯏ꯫ ꯉꯁꯤ ꯐꯥꯎꯕ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤ ꯁꯨ ꯇꯧꯅꯕ ꯇꯣꯛꯇꯕꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯇꯨ ꯃꯅꯤꯄꯨꯔ ꯃꯁꯦꯠ ꯇꯥꯟꯅꯕ ꯑꯃꯗꯤ ꯄꯤꯁ ꯄꯥꯝꯖꯕ ꯌꯦꯜꯂꯣꯃꯤꯁꯤꯡꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯤꯕꯁꯤꯅꯤ꯫ ꯉꯁꯤ ꯇꯨꯡ ꯀꯣꯏꯅ ꯇꯧꯗꯅꯕ ꯁꯨ ꯇꯣꯛꯇꯨꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯊꯕꯛꯇ ꯑꯣꯟꯊꯣꯛꯐꯝ ꯊꯣꯛꯏ꯫ ꯃꯅꯤꯄꯨꯔ ꯌꯦꯜꯂꯣꯃꯤꯁꯤꯡꯒꯤ ꯑꯄꯥꯝꯕꯅ ꯅꯥꯊꯩꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ꯫